पक्षद युमफम ओइबा मर ओइबा पाउ खरा अपडेट तौजरे तरे सुब बेबी खिबा सही मरी हौग्रबसु सिनमेसिंगी अनोबा खुसुमलदे लेपिद्रे लेबर मिनिस्टर ना असेंबली द कैरखना थाजब पीग्रबसु थबक द ओंथोक पंगमद्रे रोबिन्सन ओहेंगबम मणिपुर लेगा की एम्प्लॉई सिंगी वइना हौकिबा कुमजा लिसिंगनी तरागा मपनदगी तरे सुब पे फगनग्रबसु तोंगान तोंगान ब सिनफमदा सिनहि वइना थबक तौरिबा सिंगिदे कुमजा लिसिंगनी तरागा तरुकी दिसंबर कुनगा तरेता लेगा की लेबर एंड एम्प्लॉयमेंट डिपार्टमेंट लेबकिबा खुसुमल अदु हौजिक फावबा चनादन लैरे खुसुमल अदु हौजिक फावबा चनादुना लैरे सिनमिसिंगी खुसुमल हेंगतबगी मतंग असि कुमजा लिसिंग अनि कुनगनिथोई अगस्तादा पांगथोकिबा मणिपुर लेजिस्लेटिव असेंबली नोंजू मिफमदसु ऑपोजिशन की एमएलए कंगुजम रंजित नाहंगिबा वांगमगी पाखुमोना लेबर मिनिस्टर हाइकाम दिंगोन चलिबा अगस्त था अदुमक्तदा सेमदौलगनि हाना थाजबा पिखिबनि अदुबा थबकदो ओंथोकपा ngamtana लैखि मसिगी मतुंग सही असिगी फेब्रुवारी थादा पांगथोकिबा मणिपुर लेजिस्लेटिव असेंबली निंगथम मिफमदसु ऑपोजिशन की मेंबर टीएस लोकेसु अमसुंग ओग्रम सूर्य कुमारना कटमोशन ओइना पुकलकपा अवाफम अमगी पाखुम पिरदुना मिनिस्टर डिंगोना सिनमिसिंगी अनोब खुसुमल अथुबदा लेबगनि हानसु अमुका हाना थाजबा पिखे हिरमसगी मतंगदा कमिटी अमा सेमले हरिबा कमिटी असिना ड्राफ्ट प्रपोजल अमा सेमदोक्तना थमले अदुबो कमिटी की मेंबर सिंगी मरकता खुसुमल की मतंगदा सैनबा खरा लैबदगी मतम खरा थिंदरिबनि आना असेंबली मिफम अदुदा फौदोखिबा लैखरबनि हौकिबा सही मरी की ममंगदगी स्टेट लेगा की एम्प्लॉई सिंगी होनादी तरे सुब पे चनबा हौकिबदगी लमदम मसिदा पोसै की ममल अंगकु फंगना वांखनग्रबनि मसिगिसु मथक्ता लेगा की कंज्यूमर एफर्ट्स न सिंगबा मरी लेनबा लोइसंगसिंगना लेपा नोमगी संगदबा यादबा असाथक हिदाक लंगथक की ममलसु लेपा लेतना वांखलकलिबनि मसिगिसु मथक्ता हंदक्ता मणिपुर गवर्नमेंट की ट्रांसपोर्ट डिपार्टमेंट गाड़ी अतोमलसु नौना लेपथोक्तुना हानगी अतोमलदगी सरुक कया हेंगतग्रबनि अंगांसिंदी महिमसिन तंबगी स्कूल अमसुंग ट्यूशन फीना सिंगबसु तरे सुब पे चनखिबदगी अंगकपा फंगना वांखनख्रे असिगुंबा अहोंबा कया असिगी मरक्ता लमदम असिगी लारबा सिनमिसिंगदे कुमजा लिसिंग अनि तरागा तरुक्ता लेगांगला लेखिबा खुसुमल अदुदगी थोइना हेना फंगबा ngamdre masina maram oituna sunomdana hingnana ba honajriba miyoising asida chauba kudong chadaba kaya mayongnare nakala maromda kuki CSO singa kuki CSO singna ngakpinana ba haijabadagi senafadida naga kuki ungkhanaramba du ingthakre हौगिबा सेप्टेम्बर कुनगा तरेता कांगपुकपिदा कुकी नेशनल फ्रंट KNF की केडरामना NSCN की गवर्नमेंट ऑफ पीपल्स रिपब्लिक ऑफ नागालैंड GVRN की रीजनल ऑफिसर अमदा नौमेना कामलु हाइबा थौदोक अदुगी मतुंगदा नागा अमसुंग कुकी की कांगलुप अनि की मरक्ता लेरंबा ओंखनबा अदु KNF केडर अदुगी मोद चिंदुना लाले हाइजबग लोइनना ngakpinana हाइजरकपदगी इंगथनखरे सेनापतिदा ngasi असोकपा मियो अदुगी मोद चिंदुना मराम थांगल काउंसिल MTC ना पार्टी अमा ओरगा दुगा कुकी NP कांगपोकपी KIK सदर हिल्स शिप्स एसोसिएशन SASILCA अमसुंग कुकी स्टूडेंट्स ऑर्गेनाइजेशन सदर हिल्स ना KNF के केडर अदुगी महूत चिंदुना पार्टी अमा ओरगा इनाखी बयाना चेरोल अमगे मतुंगिना KNF के केडर थागलेन मांग किपगेन की महूत चिंदुना कुकी CSO सिंह लाले अमसुंग ngakpiro हाइजबदगी यानबा पुरखरे हाइरे ngasi inakhiba jana serol aduda atopa owafam mari amasu yanakhi makhoi singa dudi kuki CSO sina October 3 ta mayang khangda leba ecological park ta customary ritual pangtokpa KNF ke kedar aduda piba sara ke report amana bid aduda piba naga area sinda kuki militants na yakhai thingai toba amasung lotpat toba lepa amasung militants na uniform sela ka national highway amasung naga khul manakda kocha chatpana singba thawong sing makhatana tahondaba haibasine निंगसिंग याबदी कुकी सिना नागा सिंगदा ममांग तकदगी हौना क्यार खन्ना काहौरकपदगी सेनापतिदा कुकी चंगबा थिंखिबगा लोइनना मफम अदुदा हाना लेरंबा कुकी सिंगसु हनखिनबा माइकी अदुगी नागा सिना तानथोरखिबा लैखरबनी जोड ऑफ मणिपुर गा अतै लुपसिंगा मरी लेनरबरा मणिपुर दा लेरिबा फ्रंट एंड ऑर्गेनाइजेशन सिंग अमदी माइरोय लुपसिना चिफ मिनिस्टर सिनबा मतंग चादे मणिपुर दा प्रेसिडेंट रूल थंबा पामदे हाइरिगै चेरगसिदा जोड ऑफ मणिपुर की डिमांड प्रेसिडेंट रूल लाखनबगी वाफम यावरिबसि लाइबक थीबने लमदम असिगी नहासिगी थौदा मखोइना लौबा ngami आरिबसि माइरोय लुपसिंग अमसुंग CSO सिंग जोड ऑफ मणिपुर गा मरी लेनरबरा हाइना PSE मिनिस्टर लाइसांगथेम सुसिंद्रोन हांखरे कुराई सजो लेकाद लेबा माकी मेमदा पामिसिंग गुनबा अमद मिनिस्टर सुसिंद्रोन मखाताना हाइ जोड ऑफ मणिपुर ना सब मिनिस्टर सिलु हाइबा डिमांड तौरिबसि लमदम असिगी फ्रंटल ऑर्गेनाइजेशन अमदि माइरोय लुपसिंग गा मरी लेनरबरा
फ्रंटल ऑर्गेनाइजेशन चीफ मिनिस्टर रिजाइन तब यारोय मतंग चादे प्रेसिडेंट रुल लाप पामदे हारिंग चरकता असिगंबा डिमांड तौरपसी लेबक थीबने मसिना मरम ओरग मियाम चावना चममनबा मफावले मणिपुर नहा खुदिमकी थौदांग जुडो मणिपुर लौब ngami हरबसे कदाई फौब चुमलबगे मणिपुर की माहिरोय लुपसिंगचु जुडो मणिपुर की मनुंग यावरब्रा जुडो मणिपुर की फ्रंटल ऑर्गेनाइजेशन सिंग अमदि माहिरोय लुपसिंग मरी लेनरब्रा नत्रगना लेनदब्रा हाबसी खंगबा पामी सरकदबा माइवन अदु नतब तोंगान बा माइवन अमद सननब होनरपासी लेबक थीबने मखा तरकवा अतोप सना लेबा की मपाउदा करमनो लांदी लोइद्री पोवीडी माइजा खिदौरे इबिरप नाइफ्रम कृष्ण मोहन इंडियन यूनियन के स्टेट मणिपुर की अपुनब सक्तम ngамखै लमखै कन्नब ngak senanब सथरक्लिब लान असि ngasidi numit chamaga yangkhai ga mathoi sukhredo BJP na lusing double engine langa ki pumnong nova India pumnong nova Manipur ki damak changsilap khongjel gi manung channa Mongoloid ki chada nabda oiriba furupo Aryan ki chada nabda furup na lawtuna ba amaga loidna magana na ba kangkul muthat na ba honaraglibra haibge chingnabsu pongnarak tabanate Sin kang thok adabagi watani thamanga suraglaba fawba mafungai na maitei furba madi kuki jo narco terrorism saugat pat logi wamada India gi yumthang naba leibak dagi naron dabo irabasu phong nabu oirabasu naron dabu oirabasu phong nabu oirabasu sangsilakwa matik chana khulai paibasinga lanthengnar liver asisu karam thoklagaba kana amatna haiba ngamde honai dagi Henry aduna landi loidre double engine lengak paibasinga wazau ngangbasu handre सेंटर की पुंगलों दजागोई सारी अदुमनती ओरगा पॉफी दे महिसा की गदौरे पॉफी फेस्टिवल फॉव पांगथोकनी हाइरे पॉफी की फजबा अमगी मगुन चेंगकपने वारुन ड्रग्स फॉव लोंगना ताहनबग चमानाग्रे कनानसु करिसु हाइबा ngamdre स्वाइदनी को हियन लुसिलक्लिबसी मियामना लोन वातानारिबसी लालोंग सिनरक्लिबसी सिबोलुद्रिबरने अइखोइगी चीफ मिनिस्टर एन बिरेन सिंहना शक्ति पाइरिंग मतमददी अमुक तोइबा महानी हौजिसु चिंददि हंद्री हाइबा पनमना खांगे लाइटोन सरुप फांदे हाइदुनी तौबगी बुदी ममंग सही लिसिंगनी कुनगनी मे कुंथ्राग मथोइदा सेंटर की BJP नुलुसिंगबा लैगा की सही निफान मफुंग फरकबगा मरी लेनना हिमाचल प्रदेश के शिमला द पांगथोकिबा गरीब कल्याण सम्मेलनदा अखोइगी प्राइम मिनिस्टर नरेंद्र मोदी ना माकी पुंजी मियामगिनी मियामना माकी पुंजी नि हाइखे सायोंदुना मियामगी मतेंग पांगलंबनी हाइबा मियोय अमगी पुंजी मियामगिनी हाइबदा करिसु काइदे स्वाइदसु अखोइगी चीफ मिनिस्टर एन बिरेन सिंहना मागदी BJP की कथोक्लब लानमीनी हंदुना खक्सल चेलोय हाइके असिदसु नतना नरेंद्र मोदी दी लाइफो कुंब मतिक चाबा लुसिंगबा अमनिसु आइना फोंदोखे करिसु काइदे हौजिकसु हाइवे इनबा ओइना लैरिबसिनी सिंजंग पाइदुना इम्फाल की साइड मिना मगोंगदा मणिपुर की अपनबगी सक्तम अमसो ngamkhai ngakani haina miyam mangda wasakhiba amana BJP की कथोक्लब लानमी अमु ओरकपदा करिसु काइदे अविगमसुंग स्टेट असिद BJP की कथोक्लब लानमी असि माथंदरा हाइबा वहंग अमदी हंगनरकदब नते हौजिक थोकलिबा लान ngangnariba wazau लेगाक पारिबा कथोक्लब लानमी अमन लुचिंगलिबा BJP की लेजिस्लेचर अमसुंग मिनिस्टर सिंगना फोंगना अमसुंग लोना तौनरिबा सिन्नरिबा लालोंग असिना वांग असि लाखिबनी हाइबा ताई अदुना नरेंद्र मोदी ना महाकी पुंसी ओइबा मियामगी वादे ताफम थोगे सोइदना तारमगनी चोपनरकपा तारे हाइदुना अतोपदा सिन्ना थोकलगा तुमिन्ना खंगचिनदबा ओइरमबसु याय नुपी की शक्ति से कंदी कन बजानी लाई हक्तकी हाइनरबा ngangnaba takhre nupi kudimak imani aduna akhoi ki ima event sing sardi mathongna maringjel haujaki mirolna uriba sene manipur ki puari da hanba ani suban nupi lan thokre haujik ahum suban nupi lal hauraglabani hainare laisa vini khangde mauni khangde mafi tong da nupi ani ki video viral orakba ubadage namit marfuni manipur ki wathok asigi matangda ohai ama foba haira khitraba prime minister narendra modi second khara da warabasu wangang khidana इम्फाल की कंगलादगी असम राइफल्स सखिबा होंदोखिबदुसु नुपी की शक्तिदगिनी हाइनरिबनी हौजिकसु तोंगन तोंगन बलुक कयागी इमा इवेल सेना ख्वांगसे छेतुना लान असिदा मांगजिन थारकलिबा असिसु तराइला लोब चुमलोय कुकी नुपी सेना मखोगी लमदगी असम राइफल्स पावर सेंसिंग सखिदनबा मखोंग पाइदुना हाइजबनी अदुगा तंपाक लमगी मैतै इमा इवेल सिंग जाउना नुपी सेना असम राइफल्स पावर सेंसिंगा मयुददुना सटखरो लाइविरनु हाइना तानबनी कया द खेना खरफनो मथौना मरिंगजल कनाना हेनबगे हाइबदो सोइद सुम खंगनरब ngaktani sidagi hena kariso haingai leiribage dhavdi adum tawba tabane haujiksu lalagasida povi flower festival suchanpur da pangthokna da thaurang tawri hainarakliba sini
wafi dhava lona yade haraga festival pangthokani haribasna kamdawa jano state lengana karisu tawba ngamdraba jala natragana popi gi fajaba matik magun herman khibada khuthaba ngamdaba jala madi tawre aikhoi khwaina khangdaba lengang dasu khangautre herakpa yai mamang sahidani ko aikhoi gi minister en biren singna yamna thona fana popi bambi tharamba khul singdi recognize tawna bhawna gani popi thabada su group yarum labadi action lawgani manipur gi afun bagi saktam da singrakpa sing chap chana thengna gani kana gumwana ki halakpana tagana political pressure amadada lenga gasina satloi lamhen tuhen basingi matakta lenga gasina chap java action lawgani singnarakpada hangada biren nate amata lemna tharoi social media da karanta basing chaphaina na bathabak baikat pahore civil society organization CSO singi fund lakfam thiga lagani manipur gi damak tadi BJP manipur daga pangangni yamkreda sahi taruklom asida haikibane asida sunate kumja lisingani taraga taret BJP lenga ki ahoba sahi gi loiramdaida se minister and biren singh haiki opposition oiro amaboiro kanagumba cheraklabasu khumlaroi satpham thokpa lambi da chatgani amoksu lambi thong khara semlaga yum khara saraga miyamna kari sari thagli khangdaba dudi afaba lengak nate miyam ga hakthengna chatminaduna thabak tawbudu afaba leba lengak ne aikhoi di chin na panglaw lawbudu nate thabak toina on thokpa lengak ne sahi taruklom asida state lengak na amadi sahi mapallom asida center gi lengak na isam hek samna double engine lengak asina lawthoki basi yam khreda thabagi lengak ni hairavani na tawrongani aikhoi na miyam na khangdabagi wani lemna mata tharam loi kumja lisingani kundasu warun drug mari rena case tani yangai gani fan register tauki miyoi som yangai ga taret faki haikibani mara leibasing cherak piramgani lokhosoi jau chenaba case ki di miyam na khangnariba dune manipur police ki MPS officer for pham thadokhiba thabakdagi pothakibagi wathok phawba leikibani swaidadi kan hairuba yade haujiksu warun drugs 2.0 sadhat yuna legalize tawna bawarip lawani jinna panglaw lawwanate haibado thabakda uriba sini udava ubangamdaba kya suleramgani lemnadi amada tharamoi corona matamda suja kava mark supply tawrambagi wathogado tuminatum losinna kramale suja karam dramale mawa manil naikidre bomnabagasi miyamna khangdaribani hainaribani haujik suni mairoi nupi masa amaga nupa masa amaga khulai faiba kuki jo militant singna faraga miadina hatok pikibagi matangda chena pasingado lemna amata tharoi haikredana case asi haujikti CBI gi additional director amana luchingba kangbu amana tigatba hauhre asumbadu khanglaba yai adu bahaina raklibadi memory da mafi thongdaba kuki nufi ani gi video footage viral chatkibagi matangdadi kudakda mari lenaba police station gi officer in charge OC thabakdagi suspend tawke signabani haiba miyoi fagat ki thauna fana thabak tawke aduga maidai mahiroi ani mihathina hatkiba aduga mari lenaba police station gi person amata action lobagi wata de mi phabagi wata de CBI da sinakiba hankiban oirambasu yai aduga home minister gi yathangno oirambasu yai oiningbu oijarasanu miyam gi pendabadi nongmagi hengalagli thamari hena tumina leramba mairoi singa sidi mapan thorakle lanjawre curfew thugaibada lengana karisu tawbangamdre khulai faidaba mairoi singda ima event singda state amasung Central Force Persons na khulai sinari nagala madana khul ngak pasin afaba makhal gi khulai fiber koki jo narco terrorist singa lamba na tuna lan theng nari security force singi persons na bhavo oiduna leire haina reklipa sibo chumde karam na haigani augiban nongmaijing September kun gamari da oirmale Prime Minister Narendra Modi gi man ki baat Akash Bani amasung Doordarshan da sandokibadu khangdida mawa fataba siba ngaiba masa fataba chawba ngaiba haibadu ta dauri jala miyam de khangba ware da miyam gidi pendaba haifum thokpa lawfum thokpa lauri opposition party singsu tawfum thokpa sing tawri lengak paibada yauri bamadi sawgali ba party singna su makoi gi oiba phirep haigadra thaudang haigadra lawfum thokpa lauri lengak tagi tokpa na tagana sawgat padagi tokpa ge wafam di laitri tadre lengak tagi tokpa na tagana sawgat padagi tokpa ge wafam di laitri tadre legislature ani khak leiwa KVAD lengak sawgalam bado nakai sengna tokle ana governor da aiba serol pisin kre hana phong nakre housing mafung oriba BJP gi MLA minister gi de piraingak tuna leinari miyam gi pawkholoini miyam gi mihutni aiba kawtok na tuna makoina mafuni hana mukle aikoi gi minister N Biren Singha makna mamangtha September kulga humdoida pangthokba pawmi singi mifamda MLA singbo miyam na thambu thawai bidrabadi aikoi gi oiba phirep lawrakani MLA sing the Thazaba Tamdriva Tati Dati Saipaki Tabak Sataribasi
खांब गंबगी पानखै लानख्रे हाइखिबने एमएलए सिंह मफू ओइना लेगाक पाइबदा यावरिबसिंग मियामना थाओइबिद्रे ताथी दथी चाइबिरि हाइबसि चुमे मफूना मनाइदा चाइफा ताबनि फरगना थागतपा ताबनि पार्लियामेंटरी डेमोक्रेसी ददी मियामना मफूनी लेगाक असि मियामगी भोट चिनबा मियोइ खरादा सिन्नबने महत सिलिबा मियोइ अदु मफू नते मिनाइना मफू ओइबा यारोय मिनाइना भरनाइ तौबसु यारोय लो कोर्टगी हेना साथीबा मियामगी कोर्ट लैरि मियामना वेन गदौरिबनि खोइबा खोइदबा हाइबदुना अमने मियामगी बिहुत ओइरिबसिंगदा मियामना थावैरक्तबा ताथी ददी साइबिरिबदु कारिदगिनो हाइबदो तिनजो थरगा खंथबा चुंगने मसिदा वरौनिगाइ लैतेदा साउनिंगाइसु लैते खंगबा ngamdriba adu karigino thidokpa tangai fade adunadi lansu loidri wajaw ngangbusu handri popidi mahisa khidawre karamno hainaraglibasi nakalamromda ampoagi kunthra suba foundation de pang thokre mitai pangal singna atopa singa khusam naduna state asida tangdu leitaba purakna bhona pa mathau tai bariya juden All Manipur Muslim Maitai Pangal Welfare Association ki kunthra suba foundation de ngasi imphal gi hata mana ingkol pang thokre Tharomatu da Janaf A.R. Khan IAS Tharomatu da Janaf A.R. Khan IAS Janaf Akhtar Hussain Dr. M.D. Maneruddin Saik Langjan Begum Dr. M.A. Razak Riyaz Ahmad Shah Madi Mitai Pangal Puruk ki masak naiba miyoi kyana Dice member oina sarugyaki loina na masing yamlapa miyoi kyasu Tharomatu da yauki Amfwa India ki sangnare balusingba Mahatma Gandhi amasung Lal Bahadur Shastri ki mapo kumona sida Linkat kibani hana ampwa ki thaupuba Rayazuddin Saikna welcome address pibada phongdokhi loinana Manipur da thokli bakang loki irang asida laikhiraba myo singdaba minute ani topina lepton awaba phongdokhi ampwa ki founder member singdasu memon tu piduna igai khumna botki nakalam romda gokda bomb blast singamayum albas ki ponsi awaba ki masak oiragli Hauki bajun kun ga mathoi nubidang pung tare rom tarakpada kwakda amasung phagak chaw ikhai ani gi lonaba leiba thong amada bom pakhai ki pathok do da pibam luna so ki basinga mayum albas sahi taraga manga gi pibam ka hena awaba gi masak oiragle aki bagi masak oira pathok do da masage mafam kya da bom mache na panbada gi ka hena aruwa pibam danga si fawa laikana duna lagliba albas ase tongan ba operation taruklak hanna masagi haksang gi mafam kya da pang thokrabaso Operation Chathagadabadi loiba naidri hojiksu tongan bahaksangi mafomsingda surgery mangarak chathagadaba wale Kokta Municipal Council ki 1 number 7 da leiba Albas Khan asi Ivela Singa Mayamgi masanuwa halni magi afokpa leikitraba matungda lokrabi mamanu hona duna yamna wana hingjariba imungne mangna mamagi mateng pangduna imung manung pubada asoba thodang yarakhibani Albas asi mama amade masin banau humga loinana bharagi jum amada lairakibani Mayahum dagi horakiba hingsa gi irang asigi mamangda mahaki apokpi asina sosan poda mana masing jonduna imung manung purakibane bangna wan honna jaraklabasu irang asi horakiba dagi mahaki sinpam madusu makha sathagidre imung manung pubada awaba mayuknarakpa maramna mahaki mateng kharadang pangnana bapandamda Albas Khan bo imphal da thaduna nomagi khusuman taduna imung manung puhan bahorakibane laibak thiba tawduk adusu Albas Khan na imung manungga Loinana it festival da saruk yabang hamna da bagidaba nomagi afangba khusuman kharaga loinana halakibane magi imphal dagi passenger gari da halakpa adu da Kokta bazar da gari dagi kumlaga yum phawba makhongna lakpani khwaidagi lebak thiba thawdok ama oina nabit adu da pokhaira khiba bom aduna Albas ki haksangi mafum kamarom da panki ayaki mung manung ki miyo singa loinana it festival jawgani habagi noairba owakal da yum da halakibane matamadu da khanghodra bom pakhai bagi thawdok adu thawlakibane Maduda hayak satina suki aibasi natana makha tarakpa thodok singdi ningsingba thokite aina Albas na phongdoraki Singamayum Albas bom na panduna haksangi mafong kada sokhiwa aduda ahan boina imphal da leiba Rajmedi City Hostel da pukatuna laikanaki matung tarakpada asokpagi fivam ihana lusilakpaga loinana Delhi ki AIMS Hospital da refer tawkhibani mafam aduda surgery taruklak chatharaba matung da mahak discharge tawaki Hausina Kokta Gram Panchayat ki 1 number 1 da leiba mama ga pokminaba mama gi mem da leire maki mama Abdul Hakim na phongdorakpada Albas asi makhata na tongan ba haksangi mafam sita surgery mangara pangthokadaba wali hana phongdorake AIMS ta operation chathoroba matungda maki uba phangludraba mamit ngasidi uba phangle khangbada harawu phogi haike Aukiba August 13 ta Jamiatut Ulema in gi maike dagi mateng khara pangbirakhe Madugi matungda September 13 da yumda lakhibani asuk pangang asigidamak tongan ba well research in alubalising marfudara rom chamateng phangbirake
Albas ki laira ba imung asina mahaki layeng bada changba ayamba saruk futhokba oina lakh ani lising marfu ngasi phaba khars tawgre Rajmedi city nasu Albas layeng bada chawna mateng pangbe rakhi aiba wafam Abdul Hakim na phangdorakhi Laibak thibadi housing forward state lekha ki mekedagi sel amadi atai makal gi karigumba mateng amada pirak palaite anasu Abdul Hakim na pendaba phangdokladuna angang asigi makha taba layeng gi damak sel gi mathau yamna tari anasu mahangna makha taki State asida tholi bhengsa gi irang asina laiminariba kanglok khudimaki miyosing da achauba saitheng pire lare bi mungsing na nomagi khusuman phangnana bagi damak thabak suba nombasu chauna apan pirakli irang asi lengana thu matam da waroisin puraktuna santi hanjalhatna ba hona biyo lengang na masagi commitment watpa masung sakdi photok na matho pang thok da badagi hingsa asi mayuk na bani hanasu Abdul Hakim na penda ba phangdoki Alvas Khan gi imung manung da physical amasung emotional gi oiba awaba kaya mayuk nari Bom na panduna kahana soglaba Albas Khan amadi mahaki imung manunggi yang biduna mari lena balenga ki authority na justice phangan biu harakle Albas Khan amasung mahaki mari mata sing hinwai taba thawdoga sina hauki ba mi ahum dagi satharaki ba hingsa gi irang asina maral laijadaba miyam da kadai fobwa chawna saithing pire bage habadugi lendraba kudam amasu oi haure makatarakwa atopa editorial gi kalamda NIA CBI na takharakwa sajiwa jelmuk chawba ani ahum sawbana chungkadawa male Laifakas da thokba crime kudimak laibagas gi lona amata lemna thade crime tawba singba laksanana bagi damak amasung mara laiba biyo sing sarak phanganana bagi damak laikang na sahi kudingi oina lupa crore kayamarum na khujing oidona judicial system da thadari mihoiba khunai habasi loina mangna loba ikai khumnaba amasung masibungak na da bahona bada haibagi tangai fada balai jaragasu karigumba matamda lamket lamhai haiba natragana sauribani haidona lona kari torpa yai haiba khangdabadagi mathong huktaba thabak kayamarum pangthokpa yawi Hariba tawdok sing asida state ki police na FR lokatuna mara lebasing paraga well sing the well satanaba thabak lokat pada mangam santa bayawragi masigi sumatakta investigation chatapata khara hena haising bak kangbuda sinnabada chumba matang su yawrak pana state sing na tongan ba makal ki crime sing na dagana tawdok watok sing da Central Bureau of Investigation CBI da sinnai na dagana nongoi pairaga lebaga sige mayukta thabak tawba oiragana National Investigating Agency NIA da sinnaraga makoina sathaki bathabak sing adugi jarak phanganana balogi waiba thabak sing paikale Adubai khona khangdaba yadaba amadi CBI habasi maning tamba investigating agency oijargaso state government ki ayaba jawdana state mada hekta makoina apamba mongda mi phaba natragana ever lokotana logi oba thabak toba yade adumoidamak NIA di makoina case amaga mari lena thabak lokolakpada state government ki ayaba lobagi mathau tade makoina sathaning bathabak ma hekta sathapang ngambagi power ekta natragana loda piraga lei Manipur gumba yamna toina mhyat mipun amasung crime kamarum thopam oibana CBI natragana NIA ki thabak ta khwaidagi sinba state oi habiai aduba khwaidagi lebak thiba mana Manipur da kanglu ki irang thokiba me ahungi matungdagi ngasi foba da thokliba crime mayam sing asi Manipur lega ki police department investigation ama foba ning thina tawba ngamdri adumai namak NIA amasung CBI ki kangbu thi makoida sinakiba FR singi mathangda thabak mayam ama lakolakpa thengnare Manipur da thokliba crime mayam asi thigadana ba Manipur lega na CBI da case kuntarit lom sinagre masigi sumatakta miyam na khangda ba masung marilena department police department na su laukthok da ba case mayam amasu NIA na lokolaga lairi saurang na FR sam phon rom lokot pasigi manung da CBI na pari ba case sing investigation ahukre investigation sing asiga mari leinaba lainana wangpong satana ba bi pha gi pawsu mathang thorakli handaki rang asigi ahan boina kokinopi anikak fi thong dana bubaga mari lainana FR da miyoi taret hena phaduna hojik kaisum sang da lairi masigi matung tarapata kokda kaithel meada koki militant cinematic mayai chelaba bom tanna yawba Scorpio ama pokhayan thong thuai baga mari lainana lokalakwa NIA gi FR amada lahlawlop amagi kedar mafia ma NIA na faraga Delhi da pokhi balaikre handakna amuk sahi nawriba mairoi dupi masa ama kanupa masa ama farapa matungda tamthina harki bagi thawdok mari lainana nupi ani jawna mari CBI na Sujanpogi district gi faraga Delhi da pokre masiga chapmana ba mong amada tokai ba mafam sing thokriba crime mayam amaga mari lainana miyoi lising kya mathang farakhi gani hauji ki wanadi state ki law and order ki fibam masi khangen phamda leiba maramna afaba sing atopa state da pori adubo fibam paraklaga di state da loina mak thamlakhi gani hauji de khona khangle badudi ekhoi masen saunari bani aduna amaga hana khiba yumai thara khiba muso security force sing dagi nongmai mun khiba thawdok khudimakda senaba sing logo tantura nga phabagum farakhi gani CBI na natragana NIA na maitei faraka kuki na harawa aduga maitei sina forest tawba aduga kuki sing faraka na maitei na harawa aduga kuki sina protest tawba si masing yam khalaki gani haujiti thokiba tawdok wathok mayam sing asiga mari lainana case sing da CBI amasung NIA na maral laiba sing mathang sabkhairak lagani matang asida panjaning ba wafam di agency ani asida thabak toriba khudimak mi fana na ba investigation tawna na ba lengang na talap piraga thambane
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯃꯤꯟꯅꯔꯒꯅꯤ ꯑꯆꯧꯕ ꯑꯃꯈꯛꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯉꯥꯛꯄꯤꯔꯣꯏ ꯃꯌꯥꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯁꯥꯖꯤꯋꯥ ꯁꯥꯟꯇ꯭ꯔꯟ ꯖꯦꯜꯒꯨꯝꯅ ꯆꯥꯎꯕ ꯖꯦꯜ ꯑꯅꯤ ꯑꯍꯨꯝ ꯁꯥꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯕꯤꯍꯧꯔꯣ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ